ngasi numida weram phongki ba tuan ba manipuri sifong singdigi maruebi i pauk sing myamna thamjege hanbada kangla pauda sei taragani thui makha ge angang singi vaccine kap thoktri bana school ka hangadra ka haloidra haibadu cabinet ta puthoktuna khanaragani Chief Minister N Berena Haikre sei taragani thui makha ge angang sing covid vaccine kap thoktri bana angang sing asi school ka hangadra ka haloidra haibadu cabinet ta puthoktuna khanaragani wapam sing asi Hotel Classic Grandeur Director of Health Services Manipur State AIDS Control Society amasum State Health Agency Manipur na sinduna kaya kalaf award 2020 distribution computers to TIS amadi LWS NGO sing under max amasum launch of CMHTN PMJAY social media campaign hawdoktuna yenthokpagi thoramda mangna phongdokhibani se minister makha taradun covid ki phibam Laina lagu yade haujiksu hida kap thoktaba mayam ama leiri laitin gi thajaba dharma gi thajaba da hida kap thoktriba sing hida kap thokpiu hida kap thoktrabadi yamna khudong thiningai oiroi hida kap triba angang sing gi damang health department na kupna khanaraga school ka hangadra ka haloidra haibadu cabinet mi phamduna warep loragani miyamna su suggestion pibirau social and economic cost piramba CMHT card asi BPL da su pina balenga na thorang tawre CMHT card asi PMJAY da transfer tawduna ana ayek yawbada khudong thiba singda kharadang su oiraba su mateng pangba ngamlagani haujikti Jenims ta kidney transfer tawba ngamle masi North East state Assam gi mathangna Manipur ani subu state oiba ngamle Jenims ta neurosurgery tawnaba khulai sing thamlagani miyoibana chinjak ta har yamna yawba chinjak sabana tuan ba laina kya haujikti oirakli maru oina BP stroke oiba heart attack oiba kaya mayuk narakli ba si har yamna sejinabadagini haujiksu har gidamak munnabada wato kaya thukli masi tapna organic lomda mai onchila si hahi ngasigi thoramasida Health and Family Welfare Minister Dr. Sapam Ranjanamadi Medical Director Staff singsu sarugyakiba thoramaduda District Hospitals Bisnupura Karyakala Award 2022 lupa lakh yankai CIC Nambol lupa lakh taraga manga Subdivision Hospital Moreda lupa lakh tara amadi tuan hospital award ki certificate amadi paisa su sijinaki aina paus na pali Makasa tarak po na to papawm na fake encounter gi thagdok to sena ba singi mathakta prosecution sanction tawna ba memorandum piragani lamdam asida thokiba fake encounter gi thagdok to sena ba central forcing gi mathakta trial sathaba yana ba prosecution sanction tawna ba union government da memorandum ama pisilagani haina extrajudicial executive victim families association Manipur ibham gi president Renu Takhelambam na phongdokre Wapam ngasi Major Khulda leiba Manipur Press Kapta Pangtokpa ibamgi taraga humdoi suba kumon thoronga mari leinana maakna phongdokhibani Makasa tarak poina to papawmna tupul ningkhai khibagi rescue operation numit humni sangthakigani Niumai None district ki tupul railway sengba sakaliba maphamna marang sing ningkhai beda miyoi yangkhai ga humdoi sikhiba dugi makata ba rescue operation numit humni sangthakigani haina Manipur lenga ki water resources amadi disaster management minister awangmo Niumai na phongdokre wapamasi tupul gi marang sing ningkhai ba ground zero da leiriba minister na laukthokibani ngarang phawbada mi ahumga sibak sang ahum tharaga puna asibak sang yangkhai gum de phangkhre rescue operation asi awaba kya mayuna duna mi thibegi thabak sa thariba asi numit taragani thoini sukhre rescue operation asi the army NDRF SDRF amadi volunteers sing mapung fana saugat piduna sa thariba sigi review meeting pangthokduna phangba waliba haksang sing phangna bo honamina si haina phongdokhi Minister na rescue operation Lucinda na banumit humni fawba phibam su yengsingani haidi haina pausna makhatana phongdorakli Makasa tarak po na to papawm na COVID-19 nabagi masing hengalakli ba sida lengak na mahiloy sang da hen ba miyeng sang diu su kanglay pa sida COVID-19 ni case na hawna na thieng na ba haurak pa sida school khara da oza amadi mahiloy sing fawba positive oiba yawri ba sida government amadi mari leina ba department na miyeng sang biduna section thorang lokhat pi duna laisat asibu ngalingai da lakshin ba ngamna bo hona biu
Hauji physical class tawribasida COVID-19 gi sana kanglon ngakna masak utpiduna social distancing ngakna section na oja sing amadi mahairoi sing da laina laisat asidagi ngak thokpa ngamnaba mawongda class tawbinaba thorang sinbiu haina kanglaipa asigi mahairoi lob students unions of kanglaipak suki general secretary ts arun khumana thadorakpa sirol amana hairi Sirol sina makha taribadi physical class tawrabasi sahi nauriba mahairoi singbu school yorapa matamda hanadagi hena oja singna section naba senabi bamadi nungtigi class hawdringai da COVID-19 ngak thokpa ngamnaba government na piriba sana kanlon sing oja singna haibiduna mahairoi singna section na lainaba pauktak pibiyo amadi parents singna su mahairoi sing school satpa matamda notebook textbook pen pencil na singba yaurabra hana yengbibagum mask hand sanitizer na singba yaubra haina yengsinbiduna laina laisa singa sidagi ngak thokna ba hona minasi hauzik kana class 11 amadi college singda anova tamna ba mahairoi singdi form thagadaba entrance tawgadaba numita amadi admission tawba lakpa matamda mi yamna sindana ba mong school college sing authority singna sinbiyo amadi miyamna su lakpa matamda marks opiduna lakbiyu Mahairoi singni hena pambi school khara social distancing ngaktana marks upakawa makhai ahing tumdana school singi gate singna leiduna admission tawba phangna ba honariba sida school authority na amadi government na miyeng sangbiyu apabi school singna masa masu singbu tamhaningduna honariba ngaktani adubu laisada si nauna sandopa horakpa maramasina punna yomsinu marks uptaba miyoina masing henba social distancing ngaktaba sida miyeng sangbiyu mairoi singamadi parents singna kiu leblabasu marks hoidana upnaba social distancing ngaknaba honabiyu laina laisat asina hanagi matawgum kalaklabadi ngasi admission tawriba mahairoi singasi school kaba lepkhiduna school kaba phangkhidaba yai maramaduna kanglaisa khutimangna puna section mineduna laina laisat asibu ngak thokpa ngamnaba hona minasi hairaduna aroibada thamlaklibu wafamdi haujik chathariba admission process asida government ki amadi private ki school college khudimangna compartmental examination thagadariba mahairoi singna pass tawraklaba matungda tamnaba sara taraga mangadigi kun sit reservation khakduna thamnaba school college sing authority singna mahairoi lupasina haizarakli haina pausna makhatana phongdorakli Makasa tharakpoina to papawmana Lamphel gi agriculture department lawmi singna har gi mayokta irang hawkhre lawmi singna har marang kaina phangangani haibidigi lawmi lising ani romna Lamphel da leiba district agriculture office Imphal West lakpada har bek sanigi yankhai dagi hena piba ngamloi haina CA thetuna thamlamadagi khoisaunaraba miyamna irang haraktuna har bek kaya thugaikre Thaudo sing asi Lamphel da leiba agriculture office da thokibani har lawu lakhiba miyamna agriculture minister na har marang kaina leihaiduna lawraga lawi singda har matam sana piba ngamdabagi mayukta kholaw kya lakhi lawmi miyamna irang hawraktuna thokliba thaudo sibu yengsinba lakhiba All Manipur Progressive Farmers Association gi president phongdokibada MLA minister na har yenbagi thabak tokpiro MLA minister har yenbada aungnaramlagani makhoina yeliba har gi mamalsu hena yoli Laumi singna labukta lauk sujakadaba matamasida harbek amagidamak nungsa marakta lephanba haibase laumi singbu nungsibigi khudam natti haikena pausna makhatana phongdoragli amaromdana class 10 gi folda 1 dagi 25 faub gi manungna salakraba mitei pangal ikai khumnagani thasigi nipana lapthokhiba Board of Secondary Education Manipur Bosim loba class 10 gi exam gi folda 1 dagi 25 faub gi top rank holder gi manung salakraba mitei pangal gi mahirui manga thasigi taraga mari da Manipur Press Club Imphal pangthokadaba Kangleipak Minority Welfare Organization Manipur gi ahum suba foundation day numita ikai khumnabu utkani haina KMW ogi President MD Nasir Khan thadorakpa sirol amada haidi Makasa tharakpoina to papawmana CM Birena LLI gi anoba pam taret sinbirabasu transformer yadabadigi ising singba yadaduna labukta ising phangdre Loktak lift irrigation LLI gi ising singna pam sahi kayamarum yadaduna lairubadagi LLI na konba lawfam singda ising piba leptuna lawmui singna law panba yadaduna lakhi adubu Minister N Birena asabu thodang lawbiduna handak LLI gi pam house number 1 gi pam taret ahanba sindok piba sibu Loktak lift irrigation farmers development committee gi makedigi CM bu thakat pafungdokli Minister N Birena thawaya no khona biduna LLI gi pam ahanba taret leiduna sillabasu transformer yadabadagi hauzik pam sing ising singba yadaduna hauzik leiri maramaduna hauzik
ꯂꯧꯔꯛ ꯄꯟꯊꯥ ꯑꯁꯤꯗ LI na konba lawfamsingda ising piba ngamdana leiribasigi matangna Chief Minister N Birengi miyeng singsinbiu haina committee asigi chairman and sanajaubana press ta thorakpa sirol amana hairi sirol asina hai hauzik lawrak pantha singjin matamda law uraga madrigi phanglakpa phaugi pothokna Manipur praja singi puksak oigadoribani adubu LLI na konba lawfamsingda ising piba ngamdabadigi lawmi singna paksana law uba yadre Serasida Yuria har phangdabagi awaba muk mayungduna lawmising awabagi mathakta awaba haibadu oire haidi sirolasin hai LLI pump house number 1 da anoba pump teret pankhat pire aduba pump house asida ayaba transformer amata laitabana ising singmadi yadre maramaduna Chief Minister gi athuba miyeng sangbiduna ayaba transformer ama athuba matamda thambiduna pump teret mak ising singba yahanbiyu electric transformer yaudana ising singbu yade haibasi Khangbiyu pump house number 1 da leiriba ama MBH amadi ahum MBH gi transformer animal sei kya gi mamangdagi yaraduna leiraba ngaktani kabak semjilaga salaikhibani maduna tungkoina sizinaba yaraduna haujuk leirakhibani pump house number 1 da anoba pump tared install tobugo loinana mari leinaba transformer singya amadi yade habigi check tobagi thabak sathaudaba haibisi mari leinaba authority gi asoba asoiba mani loinana Chief Minister nasu sayamagi mamangna transformer ama leinaba ayaba pikhrabani aduna anoba ahum MBH gi transformer ama khinbiduna LLI gi pumsing function tawhanduna labukti ising pinaba lenga ki miyeng singsinjari haidi hen spouse na phungdorakli Kanglaipak ki Maira News pauksi da sumna report tawri lawmi lising ani henbana lamphel laibe agri office ki har gi go down thuaikre hauji lawrok pantha matam asida lengang na law uriba lawmi singda urea har piba ngamdabadagi khoisaunaraba lawmi lising ani henbana ngasi lamphel laibe agriculture loisang gi har gi go down Koisinduna thamlaba matungda godown thugaiduna manungda leiriba harsing mapana puthoktuna haidokpa madi saikhaibi thabak satakhre ngasi ayu angan madagi hauna har phangdabadagi kosaunaraba lamdamasigi lamwili singani henbana lamphel leiriba agriculture department gi har gi godown asida ayuk pung mapolom tabadagi thomjilakhi matamdur Imphal West ki DO gi mekhaidigi Hana token laukiba miyoi sanigi yankhaidagi har ngasi pigani haina wafam phongdurakpadigi lawmising akanba irang horakhi khoisaunaraba lawmising aduna ayu pung 12 makhairom tarakpa matamda agriculture department gi har gi godown si thuwaiki aduga manungda leiriba urea har bag sing mapana putholaga haidokhi loinana lawmida pigadaba har godown na paisinduna thammi haiduna har kaya amasu lambida saikhaibi thabak satakhi Penadraba lawmi kyana phungdokhibadi ngasi har yengani haibigi irang ahing nungyai matung pungani dagi har lawnaba lawmi kyana lamphel gi godown da lakpani aduga token paiba miwe khaktamak har pikani haibisi satnaba yaba wafam nate har big amagi lawmi miyamda asuk yamna wohanbasi lenga ki mari leinaba authority singamadi maru oina Chief Minister N Birengi miyeng sangbiyu haki Lawmi miyam gi PNW irang adu control tawna lamphel police ki kangbu mafam adura matam sana laklabas lawmi miyam gi ho adu kanman khibana control tawda awapoiki tungda agriculture department gi har yinthokpagi mari leinaba officer sing laktuna khosaunaraba lawmi sing adu puning fatakhi mangjauna har pigani haiduna token pikhiba lawmi singda urea har sing pibigi thabak satakhi makhatana token paidaba lawmi singda urea har pibigi thabak nungthil pung mari fawu satakhi asumna niyam sumna lawmi singda har phanganbadagi lawmi miyam gi irang adu nemtakhi Thokiba thawdor sigi matangda agriculture gi masak maming takthokpada pamdaba har yenbaga mari leinaba officer amana pauksi asida phongdorakhibadi lawmi singna har gi godown thugairabasu urea har sing haidoktuna manganbadigi hendoktuna lambida saikhaiduna arembada mangan baibisi yamna lali masi asengba lawmi na tawgadaba thawonate ngasigi irang asi lawmi gi saba kharana thawoina hawon khibra haibigi singnaba lei maramaduna makhatana har arembada manganba tawbigano panthaba tawduna lawmi singda urea har phangananabagi thabak paikhatkani haina su phongdokhi Makasa tharakpoina mayamna tentak na thamjage Urkhul district ki khul kayara sahi tararom hena mai gi tax thidana mai thanduna leiramle Manipur gi Urkhul district ki khul kayada electric thalabasu madugi pifam thokpa bill na singba pidana sahi tararom hena electric thanduna leiramle iramasi gi matangna Manipur State Power Distribution Company Limited MS PDCL gi mai kaidi gi lokhat pham thokpa thabak amata lokhatana lemna mai thalanduna lupa crore kya manghan ba haibu waide Pauksi asina thijilubadigi phanglakpa paugi matung inadi Urkhul district ki singai kendra gi manungsana tungau
ringwi khul amadi urkhul kendra gi manung sana leiriba sana kaithel hairiba khul ani asida manipur lenga ki meke digi electric phangan bigi thabak sathaduna lakli adubo mari leinaba MSPDCL gi meke digi mai thaliba khul ani sigi yumthong kuding digi mai gi tax khumgat bigi thabak amata tawdana lakpadagi sahi tararom mai gi bill thidana lemna mai thanduna leiramle Pausnai sana kaithil hairiba khul asida leiriba yumthong sing electric thalaba sahi taragani thoiro mai gi bill amata thidana lakli mari lenaba MSPDCL gi kangbuna su bill khomba madi mari lenaba CSang amata phangandi haina pausna palakli adubu MSPDCL gi maike digi khul asi sahi taragani thoirom mai gi bill thidre maduna lupa lak nipalom gi mai gi bill oina tare haina kunjasna khangalaki hairi haina su phungdorakli मैम तेंदक ना थमजगे मिनिस्टर लेट पाउन लुपा लाख अनि की सेंफम खुसिनखिबगा लोइना इंडो म्यांमार बॉर्डर की फिबम सु येंसिनख्रे ngasi मिनिस्टर लेट पाउ हॉकीफना अथुबे मिथुंगलेन ओइदुना मोरे दलेबा तमिल संगम की ऑफिस ता असंब थौरम मा पांगथोक्तुना हंदक म्यांमार की तमु ताउंदा नोंगमैना कापतुना हातोपिख्रबा मोरे बॉर्डर टाउन दा लेबा ऑक्टो ड्राइवर तमिल मसानी पी मोहन अमदी एल इयनर अनिगी इमुंगदा मियोइसिन लुपा लाख अनिगी एस ग्रेसिया की सेंफम ओइना खुसिनख्रे सोहाइदी अमरोमदना फलबुंग विलेज कम्युनिटी हॉल अमदी जूनियर हाई स्कूल लेंगन हम येंग संगबियु विलेज सिप तेनोपाल डिस्ट्रिक्ट की मनुंगसना सीतालम खाइदे की किलोमीटर मंगा मुक सलगा लेबा फलबुंग विलेज की कम्युनिटी हॉल लेंगन येंग सिनबिदबदगी टेक तकिन थरक्तुना हौजुक फिबम सोक्न लेरकपा सही मंगा सुरे मदुना कम्युनिटी हॉल सिदा मरी लेनबा फंक्शन मत पांगथोक यादना लेरि हैना पाउमिसिंग उनबा मदा फलबुंग विलेज की सिप लुनखोमांग हौकिपना फोंदोखरे अतोपा पाव मदना फेक इनकाउंटर द सीनब सेंट्रल फोर्सिंग की मथक्ता ट्रायल सथब यानबा प्रोसिक्यूशन सैंक्शन तब यानबा यूनियंस गवर्नमेंट दा मेमोरेंडम पिशलगनी रेनु मणिपुर थोकिबा फेक इनकाउंटर सिंगी थौदोक सिंदा हाकथिंगना सीनब सेंट्रल फोर्सिंग की मथक्ता ट्रायल सथब यानबा प्रोसिक्यूशन सैंक्शन तौनब यूनियंस गवर्नमेंट दा मेमोरेंडम अमा अथुब मतुना पिशलगनी हाइना एक्स्ट्रा जुडिशियल Execution Victim Families Association Manipur Ibamgi President Renu Takhelambamna Fongdokre Wapam Masingasi Impalgi Major Kulta Leba Manipur Press Kapta Pangtokpa Ibamgi Taragum de Shuba Mapo Kumon Thoramga Mari Lenana Renu Takhelambamna Fongdokibani Ngasigi Thoramaduga Mari Lenana Manipur Thokiba Pek Encounter Git Boxingda Laikidraba Singi Mapam the Hacker Lekat Tamdun Ikai Kumna Botki Renu Takhelambamna Makhatana Pek Encounter Git Hogdoxing as Manipur Police and Central Forcing a Satakibang Actani Manipur Police Commando Unity Lenga Sina Sanction Piraga Personal Sam Matata House Trail Satari Hanasapali Amaromdana Manorama Laikidava Sahi Taraganipan Surapugi Ningsing Thoram Pangtokre Laikidrava Tangzam Manoramagi Taraganipan Subuning Sing Tharam Working Committee on Apun Maluf Manorama Memorial Charitable Trust Sindunungasi Bamon Kampu the Label Kidrava Tangza Manorama Mayum the Pangtokre Makasa Tarakuna Paunikul Poxy the form but of Palm subject am fail or however Mahirui Singi complimentary exam Sinbada subject any fail widuna supplementary target of Mahirui Singsu Sahi Mangdana Vasarugian BU AMSGO English Singaniga Kunganito Gibosiam over class 10 exam result out oiba matamda 76% setuna pass tobigi percentage yamna fazaba taraga su COVID-19 maram moiraga class 8 9 amasum 10 gi mairoi singna mai masing tamba phangkhidabana maram moiraga mairoi singi academy atmosphere da sauna akaiba pibada natana class 10 exam thaba matamda satra satri singda yamna sauna khudong sadaba mayon hali haina all Manipur students guardians Organization AMSGO Manipur gi General Secretary Sumati Sograpamna Puyek Pidna Thokpa Stirol Amana Fongdorakli Manaba Pauxi the Fongba Tien Mapong Kutang Memna Tentang Thamzaram Ge Lomi Sing na Hargi go down to Waikre TS Bisorjit Minister Fam Tadu Lomi Sing Kweshaung Naraba Lomi Sing na Lampil Patali Bahargi go down gi Uria Sing Tok to Waikre Yamna Tamoy Shutnge Oiba Tawdok Singi Manung da Ahingi Pung Anidagi Yumdagi Uria Big Amaphanglabadi Haiduna Tolakiba Lomi Kiana Har Yen Meda Misang Mikai Nai Bedanatana Loser the Bamong the Har Yen Bigi go down gi so Tugaiduna Lamaida Har Kiama Sakaikre Tawdok Tokpam Satuna Yingsiluba Aikogi Paumi the Fungdorapagi Matungina Har Sakaibigi Tawdo si Sarana Nungtilgi Pung Ahumga Minitararam Satpada Kweshaung Narabalomi Miam Horaptuna Tokiba Tawdo ni Haidi Makasa tarak po nga si state siguriba COVID-19 update ma'am na thamzage nga siguriba positivity rate si 15.5% ni
हाइबदि ngasi nauna miyoi nifuga manga nauna COVID-19 na positive oiba thengnare haiba miyoi nifuga manga se Bisnupur digi miyoi hum Sandel digi miyoi ani Chusampur digi miyoi ani Imphal East digi miyoi taraga manga Imphal West digi miyoi kunga mathoi Kaksing digi miyoi ani punna miyoi nifuga manga nauna COVID-19 na positive oiba thengnarakle duga miyoi sani ga maudrana nauna COVID test tauki haina ngasi status update on COVID-19 na su report tawri Loisulakpo na Leibak ki maira news ta phone mo paung tang ma'am na thamjaramge Samarjit Leibak Nungshi bagi Namada Miyamdagi sel hat kano hero dagi 0 da kum tharakano tondon bi tayanjam P3BSC yuk kaya na punchi lagoi rei ngasi oriba malemasi sei kya surabano haibu kanana su haiba ngamloi malemasi da yuk kaya hokraba matungda ngasi gi malemasi oiraklibani Mika ponduna mina yuring thangduna leramba kaya tamna lal hauduna natragana Andolon kaya tauduna adugumba yodhing adu lauthoki ngasigi mirolna ikhang nariba amadi sonariba malemgi apawa mi khragi manungda Africa gi Nelson Mandela East Timor gi Gusamo Burma gi Aung San Suu India gi Mahatma Gandhi Subhash Chandra Bose masu Manipur gi Lamyanba Neta Irabot miyamna sonari adobe ikhang khanguduna salai gi founder and Samarjit na London da satuna Manipur bu government in exile fangle Manipur ningkha tamne lakthoraki maikai kyadigi haraubu nungaiba phungdonaki maitai nungsa thorakle haiduna mafam khudingna ninaki Samarjit matamadu London dagi phanglakhiba document singi manungda British government na Manipur bu India dagi nongmahana ningkha tamba piramadagi hauraga Manipur bu India na merge tawkhibagi maramda akupa worol kyama miyamna mathang paudamrakhi mahakna phanglibasing adu pangai haijinba masin pangthi thiba yagadaba wadi nati mamangda Manipur gi intellectual kaya amadi social worker kaya na amukta fawba ikhidriba wangtani matamadu Samarjit pu ningthaugi ini laigi sakti seli haibna singba kaya ama mathang hainaraki matamadu Samarjit Manipur gi praja singna thamba thajabasi asuki mati wangki sinnamadi mayekna phungdokpa khara wana thukani matamadu Manipur lengangna salai thingjinduna thamki salai gi transaction khudimak lepkhiduna salai da sel thamjiluba Manipur gi lairaba praja sing hainingai leitena wanaki matamadu salai gi staff singna court case thingnari masi loisinaraga depositor gi sel amata sithadana handokani miyam karigumba awaba mata laibiganu haiduna praja singbu themjinbiki matamadu depositor singbu themjilibani haigadara natragana delaying tactics ni haigadara karino yamna kalinge matamadu card anobama silagani aduga depositor sing sel piba haurani haiduna darkast thahanbaga loinana card singi xerox haphanduna depositor singbu yamna wahanki masida sinate akanba anaba cancer gumba singi damaktani anabagi document sing xerox tawduna thajilhali sel handokani haiduna amuksu thajilhali kiu leptuna depositor singda phone torakani haiduna machine tap taba makai thiduna asuki mati wanki kanada phone torakhibano khangde paisa pirai haibidi kanaguma matana takide masigi matungda amuksu namthoklaba form amana depositor singna thamliba sel adu kadai digi lakpano khangnaba sign tohonbaga luinana matau karamna sel tale haibina singbu unaba form amasu thajilanki aduba punamak machine thiba tawsinaba ngakthoi sel di sungpi pithorakide haujikti kesu salaina ngamle London da leiruba Samarjit su tholakle amadi jail dagi su thadokre haujingna mahak ngaure amuksu haijilaga mapanda lengba amusakhre miyamna khannarambo wakhaldi Samarjit na su tholaklaba court case na bungamlabadi thamjin khiba sel sing loin handokani masini matam punamakta Samarjit pu thajaba miyoi singna spiritual leader amagumna laigumna khanba leptari aduba miyamna thajabagi miyokta haujik Samarjit lord khrabra khannarakle amadi salaida deposit tawkiba sel punamak maki moral matum lepsin khibara singnarakle laksanang diba wafamdi Samarjit na London da satringai de mak salaidagi resign tokre salaigi mak kariguma mari mata lainatre gaina kanagumba panelist khrana discussion award na singbuda haiba thene adugumlaba ngangliba mi edudi Samarjit pu mathong maram khangdana kankhatpa haibadani masinda khongpak na kawba yaba wani Samarjit na London da satringai da salaibu sinnaram liba miyoi sing adu ma kayamna nakshinaba miyoi ngaktani aduna haujimhak jail dagi tholaklabanina daida khudimak Samarjit kini haibada karimata landi salaida sel thamjiluba miyoi amadi lairabana yamani sendoi kharadang phanglabadi khanduna
ꯆꯦꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯔꯤꯛꯁꯣ ꯊꯧꯔꯒ ꯌꯦꯟ ꯂꯣꯏꯔꯒ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯔꯒ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯑꯃꯗꯤ ꯄꯦꯟꯁꯟ ꯐꯪꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯊꯝꯂꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯁꯂꯥꯏꯒꯤ ꯑꯁꯨꯛ ꯃꯇꯤꯛ ꯊꯥꯖꯗꯨꯅ ꯊꯝꯂꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯃꯔꯖꯤꯠꯄꯨ ꯍꯥꯠꯅꯤꯡꯂꯝꯒꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯄꯥ ꯂꯥꯛ 2 ꯊꯝꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 1 ꯐꯪꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛꯁꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯈꯜꯂꯒ ꯂꯨꯄꯥ ꯂꯥꯛ 1 ꯍꯟꯗꯣꯛꯂꯒꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯈꯜꯂꯤ ꯃꯗꯨꯗꯤ ꯅꯠꯇꯕꯤꯗ ꯁꯃꯔꯖꯤꯠꯅ ꯂꯣꯠꯇꯨꯅ ꯑꯁꯨꯝ ꯂꯩꯔꯒꯗꯤ ꯃꯨꯔꯇꯤ ꯁꯥꯗꯨꯅ ꯍꯩꯂꯩ ꯀꯠꯀꯗꯕ ꯃꯤꯑꯣꯏꯗꯨ ꯃꯨꯔꯇꯤ ꯁꯥꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯤꯟ ꯁꯤꯠꯆꯤꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕꯒꯤ ꯏꯃꯨꯡ ꯃꯆꯥꯁꯤꯡꯕꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ ꯍꯥꯏꯅ ꯂꯛꯅꯕꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯃꯔꯖꯤꯠ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯍꯥꯠꯀꯅꯨ ꯍꯤꯔꯣꯗꯒꯤ ꯖꯤꯔꯣꯗ ꯀꯨꯝꯊꯔꯛꯀꯅꯨ ꯍꯥꯏꯕ ꯉꯁꯤꯒꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ